Lairabasing Awaba Pirang BJP Leingakna Keidounungda Tahalloi Biren Mathang tha November 3 pangthokodoriba constituency mari Lilong Wangoi Wangjing Tentha Saitugi Maraki Mikhalgi board khombagi thabak aroibi thakta kangkhalak lei Maraki Mikhal asida ruling Bharatiya Janata Party BJP amade opposition Congress ki marakta akanba lamba taunaba party gi masak naiba lusingba singkaya yauna voter singi pungning huna ba hotnari ngasi Wangoi Kendrada BJP gi mirep oiriba agriculture minister oinam lukhoi gi yumda phiral singkhatpagi thoram ama pangthokhi yungam huidrom thiam laisang khongda leiba minister oinam lukhoi gi phiral singkhatpagi thoram aduda chief minister N Biren IPR minister TH Bisorjit social welfare minister O Henry amadi atai BJP gi lusingba kayasu saruk yakhi Thoramduda CM na hai BJP gi lengak leiriba makai Lairabasing gi Awaba gi Pirang Keidounungda amuk hanna Tahalloi Yumthong khudingda thaknaba ising nong yudaba yum layeng bada mateng pangnanaba haksel gi card thabak changbada sel tinghandanaba khongthang sing piduna Lairabasing na waramba kaya amuk hanna thoktana hotnari hairi Lukhoina bot karagana Delhi chatkane local na karagana Silong chatkane Manipurda mihat mipun amuk hanna thoghalloi corruption gi Awaba hanthahangani Biren November 3 Manipur gi Assembly Constituency marida pangthokodoriba maraki mikhal asiga mari leinana Wangoi Assembly Constituency da BJP gi maraki mikhalda mirep oina chongthokliba Minister O Lukhoi gi ngasi phiral singkhatpagi thoram thiam laisang khongda pangthokre phiral singkhatpagi thoram asiga mari leinana Chief Minister N Birena BJP gi mirep oiriba O Lukhoi bu mikhalda mai pakhanabagi damakta Wangoi praja miyam gi maphamdagi vote khomladuna phongdokkiba wafamsing adudi handaki maraki mikhal asida BJP gi mirep oiriba Minister O Lukhoina vote karabadi Delhi da chatkani aduga mahaki lamba oiriba NPP gi mirep lokena vote karagana Silong da chatkani haibasi Wangoi praja miyamna munna khalaga vote pibiyu BJP gi mirep oiriba Lukhoi ase kathokpana mang thaduna thabak tawba miyoine madugi mayek senglaba khudamde handak BJP na lusingba sarkar asibu kananabagi damakta MLA phamdagi resign tawduna makhoi mangana sarkar asi kanaba hotnabada mangjil thana chongthokiba miyoine maduna Wangoi gi praja singna handaki maraki mikhal asida mai pakhanduna Manipurda mara chetpa sarkar ama lehenaba hotnabiyu haiki Chief Minister na makata na phongdokhibade ngasi BJP na lusingba sarkar asina Manipur gi lengak sasan gi thabak tawrakpadage prajaga police ka nungsi mari leinare matam amada sipai gari laklaga pakhatnaramba phamungda tumduna leiba ngamdabagi akiba du kokre masi sarkar asina Manipur gi law and order ningthina thamba ngamlakpadagi ni handak kumgi nongju lakpa matamda turel amata ising kaiduna miyamda awaba tahandre masi karigino haibada sarkar asina ikang matam oiringai matamda Manipur gi turel ayambagi khongnung tengthokpagi thabak mai pakna chathakre loinana loktakta taba turel singi maril kaya phunduna leiramba adu mangjaunana tengthoktuna loktakta turel singi ising phajana tahanba ngamle masida natana ithai beres ki thong matam chana hangbadagi ising isaugi awaba nangdabani pumnamak asi sarkarna thamoi sengna leibak miyam gi damakta thabak tawbanani madu natravade chahi khudingi isau lakpada low pari kaya ising thumduna mangbagi awaba du nanglamgadabani haiki Chief Minister na makata kibade haujiksu sarkar asina lainungdagi ising singkhatlaga Manipur gi mafam singda ising piduna kumbi kalen naidana loksing unabagi thabak paikhatpa hore lamdam sigi naha oiriba thabak phangdraba kayabu masagi yumda biofloc technique ki matengna nga yoktuna senda lambi oinabagi damakta sarkar asina training piba hore haujik chathariba fishery training asi loiraba matamda mai pakna naharol singda sarkarna loan piduna masagi mayumda biofloc technique sizinaduna nga yoghanduna senthok marang kaina phanghanabagi damakta thabak paikhatkani Imphal Dimapur lambi gi sarukta ningkhairiba ase saruk mari thokpagi ama semjinba loire numit taret ni gi manungda lambi satpa yahangani maduna Wangoi gi praja singna Prime Minister Narendra Modi gi makhada leibak asigi damakta fanaba thabak kaya paikhaliba asigi damakta thajaba thambiduna BJP gi mirep oideba Minister Lukhoida bot PBU haiki Chief Minister na wasaktuna phongdokhibade sarkar asina Manipurda amuk hanna mihat mipun thokhalloi corruption gi chang hanthahangani lau ingkhol yolaga thabak changba amuk hanna thoktanaba honagani
masa school laidik tamba phangdaba kayagi mitki pi teithokani aikoina rajniti tawriba ase gari tongnaba yum sanaba natte leita laira kokhanduna thong manaba khunai ama puraknabagi damakta rajniti tawbani hojiksu sarkar asina mama mapa leijadraba orphan singi damakta makoigi tungi yaifanaba leitana hingnaba lambi semgani nupi singbu izat leina awangba thakta thangatuna thamnaba honagani haiki CM N Biren na Jiri Hospital Anouba Mapok ama ohengadore hospital asigi awat apasing menkhatpa hore mapung phaba revenue district ama oide haina Manipur sarkar na lauthokraba Jiribam district headquarter da leiriba Jiri hospital asigi laifam thokpa doctor nurse amade mari leinaba kusukulai sing leitabadagi Jiri miyam na ana laingi khudong chaba phangdaduna leiramba adu district hospital monitoring committee Jiribam na asauba thodang loduna Manipur ki chief minister N Biren unaduna hospital asigi awat pa doctor nurse amade kusukulai sing suna thambina ba haijarubadagi hojik hospital asi Anouba Mapok ama oiba yabagi thajaba leire hairi pause asina district hospital monitoring committee Jiribam dagi phangba paugi matung inade Jiri hospital asigi awat pa doctor sing thabirangnaba CM da haijarubadagi doctor nipan transfer tawrakpagi manungda taret hojik Jiribam da thungduna leire loinana doctor sing asigi leifam quarter CM amade Jiribam ka tanaduna ningthina semgatuna hojik doctor sing leiba hore hairi pawasina hai ngasi CMO Jiribam doctor sing amade district hospital monitoring committee Jiribam gi president ai sadanandana lusingba team amana phamung yangkhai leiba hospital asigi tongan tongan ba department singda kari kari awat apa leiri haibadu yamna kupna yengsinkhre awat pasing asigi list ama ngasi mayek sengna semlaba matungda chief minister da thuba matamda submit tawragani loinana awat pasing adu athuba matamda mengkhat hanaba honagani hairi chief medical Jiribam dagi phangba paugi matung inade hospital asigi staff nurse nipan watliba sisu chief minister na thuba matamda thabirakani haina khanghalakle masida natana operation theater anigi watunu leidiba technician anisu tharaktuna operation theater sing mapung phana run tawnaba honaragani masigi mathakta hospital asida anesthesia doctor leitabadagi awaba mayok naramba adu chief minister na specialist anesthesia doctor ama thabirakle loinana hospital asigi awat apasing kupna yangsillaga sarkar da submit tawraga mapung phaba hospital ama ohenduna Jiri prajamiyam amade Assam ge Kasar district ki naknana leidiba miyamna ana layengi khudong chaba mapung phana phangana ba honaragani haina CMO na phongdokhi coil case scam da hanagi union minister kaisum sangda leinaba rai takhre Jharkhand da hokiba ing lising amaga chamapan maudra mapan da thokiba koilagi wathokta chenabagi damakta hanagi union minister Leirabasing ngasi chahi ahum jail da leinaba rai takhre mahakpu Indian Penal Court ke tongan tongan ba section kayagi makhada jail da leinaba rai adu pikhibani hearing manungda case asibu thijeliba CBI na hanagi union minister asibu leibak asida miyamda paujel piba oinaba khwaidagi chawba maralgi dandi pinaba hairakhi panba yai Leirabasing asi Atal Bihari Vajpayee ge Leingakki matamda minister of state coil gi phampu khibani mahak hanasu Delhi gi special court amana conviction pi khiba laikhrabani